manipur leiriba kanglupki irangna maram oiraga sahi sigi ningol chakobagi thoram pangthokidabana maram oiraga sel yamna changna nga masa thadaduna yokpagi thabak tawriba face farmer sing handak chahigi oina sel yamna mangbagi fibamda leire chahi khudingi ningol chakobada yonaba nga yokpa lanai mioi amade society kayana sel yamna thadaduna farmer singi senthok leinaba hotnaroba thaurang singda yamna chauna akaiba oire chahi khudingi ningol chakobagi mangoinena state government department of fishery na sinduna pangthokpa state level gi oiba nga gi mela amadi nga puthokpa henba tanabagi competition tawkhidrabaso lagliba imoinu iratpa numit asidadi lengak na nga gi mela amatang pangthok pirabade sahi sigi fish farmers singna sel mangbagi kharadi kanmangamgani haina department of fishery na sinba fish fair competition da kayarak mai paktuna ahanba mana hanna fangkraba tongbram raguna north east window tv news ta fongdorakle tongbram ragu thanga tongbram laikai dagini haujikna thanga kabong fabida law pari tarukta nga gi farm tawduna leiriba miyoini mahak state ki thakta makok tabada natana national fishery development board hyderabad na su best farmer award su pirakraba miyoini mahak na makhata na hai chahi amagi nga gi pothok puthokna ma hodnabada lupa lakh kun gi maya da changi masi mela gumba achauba nga yonphamda natana lanai khara yonbadadi fugatpa ngamloi maramaduna nga gi farm chauna tawriba mayam gi damak matam gi oina nga gi mela sinbi bagi tangai fadaba lei haina so raguna fongdokhe 79 dagi hore aina nga yong aise fish farmer festival si yamwan adum project lore tawbudu matam madudadi ha second gi kari gi post ai thiro ko thangda di sum puthong lar ko dai 2016 dagi di ai mela je fast haba na bakan target to 2016 namuk tare ai 2018 namuk tare ai fast ai da mu 2020 namuk tha ta ba sigi achievement ji yengdiraga national fishery farmer day da mu ai je thar gi reward ma loisan da thar reward ma pibi sumai to na nga gi puthoga laksabani si sahi gi festival je tawdrabani na nga je yam mangre paisa je mandi sahi mada sam fitta da 20 lakh rom dumaina thadai sigi men khatbang amna wa imoinu sida to amtang festival je tawhanni imoinu sida mayam mayam je ai khatana da mayam manipur state gi nga imoinu sida di amtang fish farmers festival je tawhanni